ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯏꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯨꯗꯣꯗꯣ ꯑꯃꯥꯏꯕ ꯂꯝꯖꯥꯟꯕꯒꯤ ꯃꯅꯥꯛꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯇꯐꯤꯡ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯝꯖꯥꯟꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯣꯖꯥ ꯃꯥꯏꯕꯧ ꯑꯩ ꯂꯥꯛꯆꯔꯦ, ꯁꯨꯗꯣ ꯂꯥꯛꯆꯔꯦ ꯑꯣꯖꯥ꯫ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯨꯕꯗꯨꯗ ꯂꯝꯖꯥꯟꯕꯅ ꯏꯃꯨꯡꯗꯒꯤ ꯑꯩ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯪ ꯄꯨꯔꯛꯂꯦꯗꯅꯀꯣ? ꯑꯧ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯁꯨꯅꯕ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯑꯩ ꯐꯔꯦ ꯑꯩ ꯂꯥꯎ ꯁꯣꯝꯗ ꯂꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯃꯟꯕ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯖꯥꯟꯕꯅ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣꯅꯦ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ, ꯅꯪꯅ ꯑꯩꯕꯣ ꯃꯥꯏꯕꯅ ꯑꯣꯏꯅꯤꯡꯂꯤꯕ ꯃꯥꯏꯕ ꯈꯟꯕꯅ ꯍꯩꯇ꯭ꯔꯤꯕ ꯀꯗꯥꯏꯅꯣꯅꯦ ꯄꯨꯊꯣꯔꯛꯑꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯣꯖꯥ ꯁꯤꯗ ꯂꯩꯖꯔꯦ ꯇꯨ꯫ ꯅꯪꯒꯤꯁꯤꯗꯤꯕꯣ ꯐꯗꯤ ꯐꯖꯔꯦꯍꯦ ꯑꯣꯖꯥ, ꯁꯤꯐꯧꯗꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤꯅꯦ ꯒꯤꯔꯤ ꯇꯛꯑꯒ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯤꯕ꯭ꯔꯥꯅꯦ? ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯣꯖꯥ꯫ ꯑꯩꯒꯤ ꯅꯨꯄꯤꯈꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯅ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯐꯔꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯩ꯫ ꯑꯣꯖꯥ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯃꯥꯏꯕꯅ ꯁꯥ ꯉꯥ ꯆꯥꯕ ꯍꯥꯏꯕꯁꯤ ꯀꯌా ꯐꯖ ꯐꯥꯠꯇꯦ, ꯑꯗꯨꯅ ꯅꯪ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯕꯣ꯫ ꯑꯣꯖꯥ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯝ ꯁꯥꯅꯕ ꯇꯧꯁꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃ ꯊꯣꯡꯕ ꯌꯥꯗꯦ ꯅꯣꯏ ꯈꯪꯉꯤꯗꯅ? ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯁꯨꯗꯣꯅ ꯄꯨꯔꯛꯂꯤꯕ ꯌꯦꯝꯕꯥꯔꯥꯕ ꯐꯖꯕ ꯑꯗꯣ ꯑꯃꯥꯏꯕ ꯂꯝꯖꯥꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯨꯠꯂꯒ ꯁꯨꯗꯣ ꯑꯃꯗꯤ ꯂꯝꯖꯥꯟꯕ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯁꯨꯗꯣ ꯑꯃꯗꯤ ꯂꯝꯖꯥꯟꯕ ꯑꯃꯟꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯒꯤ ꯙꯥꯔꯤꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯃꯥꯏꯕ ꯑꯃ ꯑꯣꯏꯅꯕꯅ ꯇꯧꯖꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯏꯀꯥꯟ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯇꯧꯕꯒꯤ ꯀꯥꯟꯅꯔꯣꯏꯗꯣꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯝꯂꯕꯗꯨꯗꯤ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯤꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯏꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯄꯥꯔꯕꯇꯇ ꯍꯩꯒꯗꯕꯅꯤꯀꯣ꯫ ꯃꯁꯤꯗꯤ ꯍꯣꯠꯅꯕ ꯌꯥꯎꯗꯅꯗꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨꯗꯤ ꯏꯌꯥꯎ ꯌꯥꯎꯗꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯖꯕ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯅꯍꯥꯟꯋꯥꯏꯅ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯥꯏꯈꯣ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯕꯣ? ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯉꯣꯟꯗ ꯍꯦꯂꯣꯏ ꯆꯪꯕ ꯇꯥꯟꯊꯣꯛꯅꯕ, ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯐꯅꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ, ꯑꯇꯩ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯉꯥꯏꯈꯣꯅꯦ ꯍꯩ, ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯇꯝꯅꯣꯅꯦ? ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕꯁꯤ ꯀꯥꯟꯅꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ… ꯍꯣꯏꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯏꯌꯥ ꯀꯨꯏꯔꯤꯕꯗꯨꯕꯨ? ꯑꯩꯉꯣꯟꯗꯕꯨ… ꯑꯣꯖꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯗꯨꯅ ꯑꯃꯥꯏꯕ ꯇꯝꯈꯤꯕꯁꯤ ꯁꯤꯒꯨꯝꯕ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯗ ꯐꯅꯅꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯋꯥ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯤ ꯚꯣꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯤ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯖꯥ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯏꯕꯁꯤꯅ? ꯑꯩꯐꯥꯎꯗ ꯃꯗꯨ ꯑꯩꯒꯤ ꯑꯣꯖꯥꯅ ꯄꯥꯛ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯅ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯅ ꯇꯝꯂꯛꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯃꯗꯨ ꯄꯔꯞ ꯍꯥꯏꯗꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛꯀ ꯅꯠꯇ꯭ꯔꯦ, ꯂꯨꯈ꯭ꯔꯕ ꯀꯨꯞꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯑꯣꯖꯥ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄ,
ꯃꯗꯨ ꯉꯥꯛꯊꯣꯛꯆꯅꯕ ꯑꯩ ꯍꯩꯇꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯥꯈꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯅꯔꯒ ꯑꯩꯅ ꯀꯔꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤꯅꯦ ꯑꯣꯖꯥ ꯑꯦꯔꯥ ꯏꯄꯣ ꯑꯗꯨꯒꯤꯕꯨ ꯅꯪ ꯑꯣꯖꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯑꯣꯖꯥꯅ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯦꯁꯦ ꯀꯅꯥꯅꯣꯅꯦ ꯅꯣꯏꯒꯤ ꯌꯨꯝꯗ ꯕꯦꯔꯥ ꯆꯀ꯭ꯔꯤ ꯊꯥꯡꯒꯠꯂꯤꯕꯁꯤꯕꯣ ꯅꯪ ꯑꯣꯖꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯖꯕꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯕ ꯄꯥꯝꯖꯕ ꯑꯦꯔꯥ ꯅꯪꯒꯤꯁꯤ ꯄꯩꯁꯥ ꯂꯧꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥꯅꯦ ꯍꯩ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩ ꯁꯤꯀꯤ ꯃꯥꯟ ꯂꯧꯔꯣꯏꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯆꯔꯤꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯁꯦ ꯇꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯔꯒ ꯑꯩꯅ ꯇꯧꯕꯗꯨ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯣꯖꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯩꯅ ꯑꯣꯏꯅ ꯁꯥꯟꯅꯖꯕꯗꯨ ꯄꯥꯝꯖꯕꯅꯤꯃ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯇꯔꯪ ꯃꯂꯪꯗ ꯈꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯧꯁꯤꯜꯂꯒ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯃꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯨꯝꯕꯅꯤꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯇ ꯊꯤꯗꯨꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯩꯁꯨ ꯉꯥꯏ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯁꯣꯏꯕꯗꯨꯗ ꯃꯈꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯩ ꯆꯤꯡꯗꯨꯅ ꯁꯤꯔꯤꯗꯅꯀꯣ ꯑꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯕꯖꯥꯠꯅꯤ ꯅꯤꯌꯣꯝ ꯈꯖꯤꯛꯇꯪ ꯂꯥꯜꯂꯨꯔꯕ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯂꯣꯏꯔꯦ ꯍꯦ ꯕꯣ ꯑꯣꯖꯥ ꯑꯩ ꯃꯗꯨ ꯂꯣꯏꯅꯃꯛ ꯈꯪꯖꯔꯒꯅꯤ ꯇꯝꯕꯤꯗꯕꯗꯤ ꯌꯥꯗꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡꯗꯒꯤ ꯍꯧꯁꯦꯕ꯭ꯔꯣ ꯑꯣꯖꯥ ꯌꯥꯏ ꯑꯣꯖꯥ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯉꯁꯤꯗꯒꯤ ꯍꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯑꯣꯖꯥ ꯑꯩꯗꯣ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ खर यामना चासिनखिबनरा करिनो हक्चांगसि खिरुम लावी अदुना ngasiगidi पोथारगे नंगसु नयुम मोंगबा नारायणजाइदा हनवाइजरो अदुगा हयेंग कोरो वंगनबदा लाक्ले हाइरगा अइगा पुन्ना लेवा मंत्रसिंगदो आवराइमिनरसिको फगरी ओजा अदुदि हौजिकिदि अइ अमुक चचरुखिगे यौरो असुमना हाइनरबा मतुंगता सुदोदो मयुम लोमदा लाक्ले अदुगा अमाइबा लमयानबसु सुदुनो चखिबा माइके अदुदा येंगदुना लेहौरी असुमना तौदुना हौजिक्ति सुदोदो मयुम यौसलक्ले महाकी मयुम जोरबदा कविताना अस ngसाइदगी कताइगा चलुरिबनोबा हा आइदा सिदै थरंबा येंदु सुमांख्रेबा ngसाइदगी आइना थिबसु फंग्रेबा तौरिसि हाय येन मांख्रगा आइ थिबगा करि मै लेनगेने येन मांख्रबदि येन थिगे हाइदना नंग आइ अमुक थिलिबा करिगिनो आइमा कहिनिगे सिदि ओ मांखिबा येंदु थिमिनगे हाइदनाने मखै तामो थिरमनिबा ओइ मांखिबा येंदु आइना थिरगा फंगनेबा लेब्रो कांदे आइसे थबक वाना जदौरिबनी महाका तुंगे लांगकनुको कहिनो हाइसिबो चाकमदा चाररोइद्रो चाररोइ इमानबगिदा चरकले को आइ तुमलुखिगे येन थिउखो फंगसु फंगरोइ तुदा असमना सुदोना ngरंग ngरंगंगगा चंखिबदुता कविताना करिनो सिना मुरुंग ngंगगा चंखिबसिना येन सिमाना सोदरा हुरालगने यथोमनेबसि मागी अमाइबदुदा सोदरा पिथोमनेबा ओइ उदब खंगदब वाद फामा सगलगा मी पकपकरो nganगरो तारगा नवाइखिरोइ करि कादबदा सुदो फमुंगदा काखतुना अदुमक तुंख्रि नुमित अदुगी नुमिदांग वाइरमनी सुदो ngसाइदगी तुमलिबदो हौजिकता हकुलकता ngairi नुमिदांग वाइरम संध्या यासंगलका मतमददा सुदो हकाम वा सदुना हगलकले अरदोगा अस नोंगसिदि ngaफुंग तरमलेदना आई अंथोना ngनसु हगलकलेदको असुमना खलमनका महाक मनिंगलोमदा परप्रप चटलगा मचिन मया सेंगे सेंदोके हाइदुना तौरई मतमदुदा महाकी नुपिना मनिंगी कोबी सिंग चाइरुरगा हलकपदा पुखिदगी इसिंग पाटिलम लाखलगा हलकपगी लंबीदा थेंगनरी सुदुना तौरिबदो उबदा महाकी नुपी कविताना करिनो तौरिबिदुबो नति नुमिदांग वाइरम सुमाइ मि तारगा चिन माइ सेंगे हाइलिब्राबा करिनो रे ममाना ngangidubo हौजिक सिपु अयुक नतबरने वफम मदु ताबदा कविताना कदाइदगी अयुकनो हौजिकसे नुमिदांग वाइरमनी नमितु उदबरा हादुना ngang baya bangangamlaga sangkhri
Kabita Kangi Sudona Mahang Lunachana Tamjariba Yembara Bado Sudona Loktoklaga Mahaki was Awaki Jumda Pitu Uramlagani Hibase Mahana Tajabani Maramaduna Sadaki Kabita is how long Balep Tribani Sudona Torimo Waduta Sayamlaga Sankibatuta Sudona Kabita the one Sinduna Hi I did Kadai the Kanga again How's it Tawulaga Asumna Mahak Murum Solaga Mahana Brestoki Amadio Mami Target Torombato Toktoklaga Mahak Luisilabamunda Tonga Lumda Paraparap Toki Mahana Tongan Tulam Daida Ngasai Yambara Badan Uplaga Tamba Lu Paduta Hypet Jingamlaga No Pet Toraga Pangleni Asumna Kibadu Kapitana Uhowi Matamado Kapitana Ho Yambado Porokibok Champayarico Loudun Lehori Budu Sudona Natuna Taruti Mahakita Pam Tokpa Aduta Adumak Chakri Madugi Matung Sudo Numidang was Silapatuta Mamana Matang Punduraga Mayum Lomda Halapagi Lambini Matamaduta Mahaki Matungda Kanagumbama Short inner E Matamaduta Sudona Amo Hawak Retanase Masi the token of a hide and Aigi Wazada Put Sanabagi Lewa Mantrado PBU than a hibini Horian Haying Hida Toga lay than a say Hai Kanglo Drabudi I so haying the Sudana, but Sanabagi Lewa Mantrado Tamlagadabani. I namato heck Hidapaga. I get Tunda in the Haliba, but Tadaliba, a my Badubuti, Pajay but is sweater than Ina. Asumna Kalaga Sudo, Parapra Adumaglai, Adu Mahana Gum Salibakai, Tunduso Adumag, short inner E. Matamatu the Sudona. Ay, Lamjan Jana Yangbagi Waro. I canna chenge, Naksukana Chelo. Yang bi san bi tanaja bro Sudona murum sombu da tunglomdegi Karinone Sudo nang ngang libudubo ai ni nang lamjan tanabana suratana adum na haraktu Sudona mi wara male haiduna male thropudadi kana amata leiramdi matam adu Sudona hojikta ingonda lamjan tanabanati sumna chachapani na hairakibadaini lewa mantra sanabagi lairon su khangdabagum taw yum jona ba chadurage Asumna Kalaga Mahana Gum Sapata Sudo Nangu Silabro Sindrabasu Adum Saluda Mium to Marayo Jirakanine Sudo Nang Liban Laudi Poto Mahak Tarudri Mayum Zonova Hobe Sila E Asumna Stilaka Mahaki Kontong Otuta Kansilaga Sangetobada Kontong Otuta Makong Loximbadiki Uprang Upsunduna Tusali Adama Toboduta Masado Amot Bakara Tairi Upul Tairi Basingato Prang Kantolaga Kontongodo Burong Lonseli Aduka Mahana Tonga Laduki Na Kieta Yenko Matamda Arapada Kanakumba Miyu Yama Lip Libera Paikat Libra Makong Lebak Taribra Tadabra Kangdaba Wangding Wang Ama Leptuna Lady Buto Sudono Ui Madu Ubda Sudona Mi Yamna Suk Wanga Dabanati Masiminati Janghorage Imung Janghorage Asumna Mahana Malay Toropata Mahaki Mai Mapa Chapsana Kariguma Saumba Musimbuna Wanglaw Kibuda Sudon Uhori Nage Tung Mangwele Zimani Adu Karisudi Ukidri Sudo Pakat Kiba du Maktana Mahakado Karino Hardna Prang Chungamnaga Yum Lomda Nupi Tong Hangu Hardna Lorga Mahak Selekli Asumna Selekaga Dari Aduta Pan Kakalaga Gudung Mangulum the Chensilaga Tongaduta Dang Tinduna Tong Hangu Hardna Lauki Adum the Laubaduta Kabita Ipa Kana Centoralaga Tongado Kang Hangi Aduga Tongoto Lonsilaga Kedorageba I say Butna Tanak Librine I see Butna Tanakaga Kauri Melaga Haketrom Librine Nambo Ain't a Tonga again a true Tong Hango I don't know Kido Adugananga Nambo Tumlaga like two by Hibanida Karino Hidebo I was a Sangasa to Libani at the Lawa Centropon but Lima Ginatana Ay Adam like what a Kumakan Go Nangisi I see I'm a seeing with you are about As Kari Wangasagamota Nati Mokwita Mona, my better Masali Badu, Adumani Laura Tilak Navrahiba, Kaikanda the Ay Maragasum Magasan Kinese. Am I away of a su, Sugumba, light in a Tanarakagi, not talk nobody Tamdri, Kangabra Tamdri, Kaikanda there. Asum the Sudu Amadi Kabita, Mariana Duna, Makoin Jakumda, Nahaga Duk Lanary. Masidagi Sak or Siladuna Kabitana, Nang with the Lepiro Yari, Sak Sanabatorasi, Hibataki. Sudu Amadi Kabita, Sak Saminaki,
ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯣ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡꯗꯣ ꯂꯥꯛꯅ ꯈꯣꯡꯏ ꯁꯨꯗꯣ ꯇꯨꯝꯊꯕ ꯌꯥꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯂꯝꯌꯥꯟꯕꯗ ꯍꯩꯒꯗꯕ ꯃꯍꯩ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯇꯝꯁꯤꯜꯂꯨꯔꯒꯦ ꯈꯪꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕꯗꯨ ꯇꯥꯔꯨꯔꯒ ꯁꯨꯗꯣꯅ ꯃꯕꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯕꯨꯠ ꯕ꯭ꯔꯦꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯗꯧꯅ ꯈꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯣꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯤꯅꯗꯤ ꯌꯨꯝꯊꯛ ꯌꯨꯝꯈꯥ ꯄꯨꯝꯅꯃꯛꯇ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯂꯒꯅꯦꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯨꯏ ꯑꯃ ꯂꯣꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯥꯄꯛꯄꯗ ꯁꯣꯏꯕꯗꯒꯤ ꯍꯨꯏꯗ ꯄꯥꯟꯗꯨꯅ ꯍꯨꯏ ꯑꯗꯨ ꯑꯗꯨꯃꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯉꯣꯟꯗ ꯀꯥꯞꯂꯛꯂꯤꯕ ꯑꯁꯤꯕꯨ ꯑꯃꯗꯣ ꯍꯦꯛ ꯈꯪꯉꯛꯄꯗ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯉꯛꯇꯨ ꯊꯗꯠꯂꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯦ ꯈꯪꯒꯅꯦꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯨꯗꯣꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯀꯟꯅ ꯋꯥ ꯉꯥꯡꯈꯠꯂꯛꯄꯗꯨꯗ ꯀꯕꯤꯇꯥꯅ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯇ ꯐꯩꯗ ꯃꯥꯏꯕ ꯇꯝꯅꯕꯁꯤꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯕꯖꯥꯠꯂꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯗꯨ ꯀꯧꯔꯒ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤ나 ꯏꯁꯥꯅ ꯑꯣꯏꯅ ꯁꯥꯟꯅꯖꯕ ꯇꯥꯔꯦꯗꯅ ꯑꯩ ꯇꯨꯝꯅꯤꯡꯕ ꯅꯪ ꯇꯨꯝꯅꯤꯡꯅ ꯇꯨꯝꯃꯨ ꯂꯥꯡꯒꯗꯕ ꯑꯩ ꯑꯗꯨꯝ ꯂꯥꯡꯖꯒꯦ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯉꯪꯒ ꯁꯥꯔꯤꯅꯣ ꯍꯣꯅꯦ ꯑꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ ꯑꯗꯨꯗꯤ ꯇꯨꯝꯕꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯇꯝꯅ ꯌꯧꯈꯤꯕꯒ ꯅꯪꯅ ꯇꯨꯝꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯇꯨꯝꯅꯤꯡꯕ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩꯗ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯔꯣꯏꯗ ꯃꯥꯡꯒꯣꯟꯗ ꯍꯛꯆꯤꯠ ꯂꯥꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯗꯣ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯕꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯌꯦꯅꯈꯥꯗꯨꯗ ꯃꯄꯥꯟ ꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯒꯤ ꯌꯦꯅꯈꯥꯒꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯁꯨꯗꯣ ꯅꯪ ꯃꯄꯥꯟ ꯊꯣꯛꯏꯕ꯭ꯔꯥꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯗꯣ ꯐꯠ ꯂꯩꯊꯣꯛꯂꯒ ꯍꯣꯏ ꯀꯅꯥꯅꯣ ꯍꯥꯏ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ꯭ꯔꯣꯅꯦ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯈꯤꯛ ꯅꯣꯛꯂꯒ ꯒꯨꯗꯨꯡ ꯆꯦꯟꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯨꯗꯣ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡꯈꯥꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨꯗ ꯁꯣꯔꯣꯠ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯄꯣꯠꯇꯨꯝꯕ ꯑꯃ ꯄꯥꯏꯔꯛꯄꯒꯨꯝ ꯁꯣꯔꯣꯠ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯁꯨꯗꯣ ꯄꯥꯈꯠꯂꯗꯨꯅ ꯇꯨꯡꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯁꯨꯗꯣꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯕꯤꯇꯥ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯃꯁꯥꯗ ꯂꯣꯏꯔꯕꯅꯤ ꯀꯅꯥꯒꯤ ꯑꯃꯥꯏꯕꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯑꯃꯥꯏꯕꯗꯤ ꯌꯨꯝꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯄ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯇꯥꯏꯅꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯜꯂꯤ ꯅꯠꯇꯦ ꯇꯝꯃꯨꯔꯤꯕ ꯃꯥꯏꯕꯗꯨꯕꯨ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯅꯕꯔꯣ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯆꯦꯜꯂꯛꯄꯗꯨꯗ ꯁꯨꯗꯣ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯂꯥꯎꯅꯤꯡꯉꯒ ꯂꯥꯎꯒꯅꯤ ꯂꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯖꯧ ꯑꯩꯅ ꯇꯝꯂꯨꯔꯤꯕꯁꯤꯗꯤꯅꯦ ꯁꯤꯒꯨꯝꯕ ꯕꯨꯠ ꯕ꯭ꯔꯦꯗ ꯂꯥꯏ ꯁꯥꯟꯅꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯑꯅꯥ ꯂꯥꯏꯌꯦꯡꯁꯤꯡꯒꯤ ꯈꯪꯉꯦꯗꯅ ꯑꯗꯨꯝꯅ ꯁꯨꯗꯣꯅ ꯊꯣꯡ ꯑꯗꯨꯗ ꯂꯣꯟꯁꯤꯟꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯀꯕꯤꯇꯥꯅ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯣꯁꯨ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯁꯨꯗꯣꯅ ꯍꯤꯞꯊꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯁꯨꯗꯣꯅ ꯍꯣꯏ ꯑꯩꯁꯦ ꯑꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯇꯝꯕ ꯑꯃꯥꯏꯕ ꯑꯃ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯕꯨꯠ ꯕ꯭ꯔꯦꯗ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯝꯃꯛꯀꯦꯁꯦ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯩꯅꯦ ꯑꯗꯨꯒꯨꯝꯕꯒ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ ꯂꯥꯏꯒ ꯁꯥꯟꯅꯔꯛꯀꯅꯨ ꯌꯦꯡꯗꯦ ꯍꯥꯏꯁꯤꯅꯤ ꯅꯁꯛꯅꯦꯅ ꯁꯥꯕ ꯂꯣꯏꯗꯕ ꯂꯥꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯕꯣ ꯁꯥꯕ ꯂꯣꯏꯗꯕ ꯂꯥꯏ ꯃꯥꯜꯂꯤ ꯀꯥꯗꯅ ꯃꯁꯤ ꯑꯍꯤꯡꯁꯤꯗꯅꯦ ꯇꯝ ꯐꯨꯒꯠꯂꯛꯀꯅꯤꯁꯦ ꯏꯁ ꯐꯨꯔꯣꯅꯦ ꯐꯨꯔꯣꯕꯁꯦ ꯂꯥꯏ ꯃꯥꯜꯂꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯩ ꯐꯨꯗꯣꯏꯅꯦꯕ ꯁꯦ ꯐꯨꯔꯣꯁꯦ ꯇꯨꯝꯕꯅꯒ ꯇꯨꯝꯕ ꯌꯥꯗꯕꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪꯅ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯁꯥꯎꯔꯒ ꯑꯩꯒꯤ ꯈꯧꯔꯤꯁꯤ ꯄꯥꯏꯔꯒ ꯅꯤꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯤꯛꯀꯗꯣꯏꯅꯦ ꯈꯧꯗꯤ ꯅꯠꯇꯦ ꯅꯅꯥꯗꯣ ꯄꯥꯏꯔꯒ ꯅꯤꯛꯂꯛꯈ꯭ꯔꯤꯅꯤ ꯀꯩ ꯀꯥꯟꯅꯗ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯉꯁꯥꯏꯁꯨꯅꯤ ꯃꯤꯅ ꯆꯥꯛꯁꯪꯗ ꯔꯦꯗꯤꯑꯣ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯕꯨꯠ ꯂꯥꯛꯑꯦꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯍꯤꯡ ꯐꯪꯉꯤ ꯇꯨꯝꯍꯟꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯌꯥꯔꯁꯦ ꯅꯪꯒ ꯑꯣꯟꯖꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯇꯨꯝꯃꯨ ꯅꯪꯒꯤ ꯇꯨꯝꯃꯨ ꯊꯣꯛꯄ ꯇꯨꯝꯃꯨ ꯑꯩꯁꯨ ꯑꯩꯒꯤ ꯇꯨꯝꯃꯨ ꯊꯣꯛꯄ ꯇꯨꯝꯒꯦ
ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯨꯄꯤꯕ ꯑꯉꯥꯡꯉꯕ ꯑꯃꯨꯛ ꯇꯣꯏꯕ 무rum 무rum 솔라가 수도나 tum마도다 까비따라 호 tumba 야드레 tumba가 아무튼 야드레 쿠능진다 팅글라거나 푼다는 시바다레 마시기 누피시디 아 tume asumna sudo tumina adumak laikri kabita su tumina adumak laikri madugi matung makhoi ani do ta senga tum thakraba mali nakhokri mathanggi ayukni sudo ayuk ngan ta hawatuna iruja maitha jaraga mahaki osa amaiba lamjan bagi manakta lakli mahaki cycle hambar ado ngasidi sembal lorabra haiduna workshop ta lai matamadu da semba puloi loramnaduna mahaki cycle adu thawarduna yamna monda nungaina mahaki oza lamjan bagi mayumda lakli matam adu ta amaiba lamjan bato sudo bulako ubada mahana chenthoroktuna ai nang lakdabra la karino da ngasidi cycle daga laidana ha kuire nei nang na dumna cycle daga lakhidaba oza cycle da laambani ngahandu gari masa amaga thomjanabadagi accident thokpadara yadabadagi workshop ka thanambani ngasi logo yaraja na hangubada ngahana sembal lorabani dana hairakpani ada dum puraga labo oza pare ai sunang lako wana ngaram libani hai ai nongoda wa ma haiga dablai oza kari wa pham oirabano ai handak maraksi hakchang si inung nungaite maramaduna nangna pamniba mahido aina hakchang khara kalingai sida para tamhoge aiduna khalibani ai di ngasi sinang lakaro ja haiduna khalurabani ne oza cycle si ngainari ngai da khara thektorokpagi wani ai lakti sotan lakani oza ado oza haina kibaki matungina aibu ai khang aina su matugi maramda kari hana taksi gya haibatu loina mak hangduna khangdana padana loirambabani ko aina su khang ai singda hangamnabani ado nang aina haigidro wafam masi nang ngakngani chatluko oza kari wafam oirabano nangi nakha thaba amaiba singda nahana kayurungda sugumba thabaki tawgunu nangonda hauraba kan khatada nang tawgadabani ko phagani oza ai khangjiragani masigi thabaksi haikibadagidi kanana karai waidagi matau karamna tharakpano kaidongwaidagi no haibasi loina mak khanglagadabani aduna madu khangle haidana su nang thogata laman khunganu ko mangonda hanana chattuna haratraga su karigumba thabak khara uttuna tawrakano haibagi mangonda hanana karigumba khara monda sakhina pigedabani maduna tana hekta khut thajanba yade ko phagani oja law ai nangna hainingiba khudimakto loina mak taklage sangtap amanbada sasine ko phagani oja asumna lamjan bana sudo bu puduna sangtap amanba aduda lakli aduga ayuk angan badagi takpaduna haujik nungthulgi pung 13 barot taklaba matam asi phawpa takpa leptri matam aduda amai lamjan bana sudo oja aisu ware cha isingi matam amuk lakle chacha toklaga amuk taklagi haibabu oza adudi phare aisu yumda mu halukhigi aduga amuk nungthil numidang wairam pung ani makhai muk tarakpa jaida muk lakjarage ai yumda mu hankhranune ai gyasida chak charaga tamlagadabani nangbo oza namu nupina yumda chak chadi chak banghalle haidana as ngahan su yamna ngangi do oza phare ai nupi angang haibase kara hendana du lura tawnu ko thak karakpani oza adugidi yamna ka hena lura tawbagi wanati mana ngangbudu khara tabidragadi aina ngangbasu tak loidibani oza chumi phare adudi nungdil khara nganne hek laklone ko phagani oza adati ai amu chachalukhigi yoro ai nangonda aina haigedaba ma mahaim pung phajingai ta changyeng tawnu ko ipo phagani oza asumna hairam laka sudo lamjan baki manaktagi mayum jongonaba chatki matau asumna tawduna lamjan baki manakta sudona laktuna amaiba tamakibase bud press hanabagi maramda tamakibase ngasi ga thana numit taraga homdoi nimuk suraklei somdana lamjan ba nomo masa do sun son tharakpadagi phamungdagi phawba hawka kangkharpa ngamlaktabadagi phamungdi hipna taklabani mantra jantra ayambana taklabasu ayambana tawgutapa niyom singdi yahi haitabagum tawi matamada amaiba lamjan bana sudo oza
ꯅꯪꯁꯤꯕꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯗꯤ ꯈꯔ ꯍꯩꯖꯔꯦ ꯍꯥꯏꯕꯕꯨ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗꯤ ꯈꯔ ꯍꯩꯕ ꯋꯥꯠꯂꯤꯅꯦꯀꯣ ꯃꯥꯅꯤ ꯑꯣꯖꯥ ꯃꯗꯨꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯨ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩꯅꯁꯨ ꯆꯦꯗ ꯏꯁꯟꯖꯔꯤ ꯍꯩꯅꯕꯁꯨ ꯍꯣꯠꯅꯒꯦ ꯂꯩꯒꯗꯕ ꯃꯑꯣꯡ ꯐꯝꯒꯗꯕ ꯈꯨꯐꯝ ꯂꯦꯞꯂꯒꯁꯨ ꯂꯦꯞꯄꯒꯤ ꯈꯨꯐꯝ ꯈꯨꯂꯦꯞ ꯑꯃꯗꯤ ꯃꯥꯌꯣꯟꯅꯆꯤꯡꯕꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯝꯈ꯭ꯔꯕꯅꯤ ꯅꯪ ꯆꯦꯗ ꯏꯁꯟꯕ꯭ꯔꯥꯗꯣ ꯑꯧ 이선재 오자 아이 로이남 이선재 마두 까이브 야데고 아이 ꯄꯪꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁ ꯑꯣꯖꯥ ꯍꯩꯍꯩꯗꯦꯗ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯣꯖꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯍꯤꯗꯥꯛ ꯁꯦꯝꯖꯗꯨꯅ ꯂꯥꯌꯦꯡꯖꯔꯤꯕꯁꯤꯗꯤ ꯗꯣꯛꯇꯔꯅꯁꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏꯗꯅ ꯍꯥꯏ ꯐꯅꯅꯕ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯒꯅꯤ ꯑꯣꯖꯥ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯅꯦꯒ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯆꯧꯕ ꯁꯦꯟꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯁꯤꯗꯁꯨ ꯉꯝꯃꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯨꯄꯥ ꯂꯥꯛ 5-6 ꯆꯪꯒꯅꯤ ꯍꯥꯏꯔꯤꯅꯦ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯁꯨꯖ ꯅꯣꯝꯖꯔꯒ ꯆꯥꯖꯕꯅꯤꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯗꯣ ꯉꯝꯂꯔꯣꯏ ꯄꯪꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯖꯩ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯁꯨꯗꯣ ꯑꯣꯖꯥ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯋꯥꯁꯛꯆꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯗ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯊꯥꯔꯣꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯕꯁꯨ ꯍꯥꯟꯅ ꯃꯈꯣꯏꯗ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯒꯅꯤ ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯃꯗꯤ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯇꯧꯒꯦ ꯈꯜꯂꯛꯂꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕ ꯑꯩꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯌꯥꯅ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯗꯨꯅ ꯑꯔꯥꯛ ꯑꯈꯛꯅꯍꯟꯗꯨꯅ ꯊꯋꯥꯏ ꯂꯧ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯛ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯌꯥꯈꯤꯗꯦ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯦꯗꯣ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕ ꯁꯤꯟꯊꯥꯅꯤꯗꯣ ꯑꯗꯨꯅ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅ ꯁꯨꯗꯣ ꯑꯣꯖꯥ ꯅꯪꯒꯤ ꯃꯅꯨꯡ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯃꯛ ꯇꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯥꯇ꯭ꯔ ꯑꯃ ꯊꯝꯂꯝꯒꯗꯕꯅꯤ ꯁꯦ ꯑꯁꯤꯒꯤ ꯌꯥꯝꯕꯥꯔꯤ ꯑꯃꯟꯕꯁꯤꯗ ꯍꯥꯡꯇꯣꯛꯎ ꯑꯃꯨꯕ ꯐꯤꯅ ꯌꯣꯝꯕ ꯂꯥꯏꯔꯤꯛ ꯈꯔ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨ ꯄꯨꯊꯣꯔꯛꯎ ꯐꯒꯅꯤ ꯑꯣꯖꯥ ꯍꯥꯏ ꯑꯗꯨꯒ ꯁꯣꯝ ꯀꯥꯆꯤꯟꯗ ꯂꯩꯕ ꯍꯪꯒꯥꯄꯥꯜ ꯃꯆꯨꯒꯤ ꯐꯤꯅ ꯌꯣꯝꯂꯤꯕꯗꯨ ꯃꯗꯨꯃꯗꯤ ꯄꯥꯏꯔꯨꯔꯒꯅꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯌꯥꯟꯕꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯣꯝ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯗꯣꯅ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯗ ꯑꯣꯖꯥ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯅꯍꯥꯛꯅ ꯆꯥꯡ ꯅꯥꯏꯅ ꯄꯥꯔꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯅ ꯈꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯁꯣꯝꯗ ꯍꯪꯒꯄꯥꯜꯅ ꯌꯣꯝꯂꯤꯕ ꯐꯤ ꯃꯌꯨꯝꯅ ꯌꯣꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨꯅ ꯀꯝꯗꯧꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯗꯨ ꯀꯥꯕꯛ ꯍꯩꯕ ꯅꯈꯣꯏꯅꯒ ꯄꯥꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯣꯖꯥ ꯋꯥ ꯉꯥꯡꯕ ꯋꯥꯕꯤꯕ꯭ꯔꯥ ꯍꯣꯏꯅꯦꯍꯦ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯋꯥꯏꯍꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯁꯣꯔ ꯍꯣꯟꯕꯗ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯝ ꯍꯦꯟꯗꯨꯅ ꯍꯪꯒꯄꯥꯜ ꯃꯆꯨꯅ ꯌꯣꯝꯁꯤꯜꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯒꯅꯨꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯁꯤꯕꯨ ꯁꯨꯝ ꯃꯥꯡꯍꯜꯂꯗ꯭ꯔꯣ ꯃꯥꯡꯍꯟꯈꯤꯕ ꯇꯥꯕꯅꯤ ꯐꯠꯇꯕ ꯄꯣꯠꯇꯨꯗꯤ ꯏꯕꯨꯡꯉꯣ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯇꯥꯕꯅꯤꯅꯦ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯒꯨꯝ ꯊꯝꯖꯔꯤꯕꯒꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯖꯒꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯄꯥꯅꯤꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯄꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯩꯖꯤꯟꯕꯗ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯐꯕꯕꯨ ꯑꯣꯏꯔꯝꯃꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯝꯃꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯌꯦꯡꯖꯅꯤꯡꯉꯤꯕ ꯑꯣꯖꯥ
ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯃꯆꯥꯁꯤ ꯍꯜꯂꯣꯏꯗꯧꯔꯤꯅꯤ ꯃꯥꯒꯤ ꯈꯪꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯁꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯗꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯅꯍꯥꯛꯅ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯗ ꯑꯁꯤ ꯍꯥꯞꯄꯛꯀꯗꯕꯅꯤ ꯃꯩ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯠꯂꯦꯕꯣ ꯍꯥꯏ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯌꯦꯡꯂꯨꯔꯕꯗꯤ ꯌꯦꯡꯂꯨꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯆꯍꯤ 3 ꯍꯦꯛ ꯐꯥꯕꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯥꯖꯗꯕꯗꯒꯤ ꯍꯥꯡꯗꯣꯛꯂꯒ ꯑꯩꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯌꯦꯡꯈ꯭ꯔꯕꯅꯤ ꯃꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯪꯁꯨ ꯑꯁꯤꯒꯨꯝꯅ ꯑꯣꯏꯅꯤꯡꯗ꯭ꯔꯕꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯈꯛ ꯌꯦꯡꯂꯨꯒꯅꯨꯀꯣ ꯆꯍꯤ 3ꯗꯪ ꯄꯨꯟꯁꯤꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯣꯖꯥ ꯑꯁ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯍꯟꯅꯨꯔꯀꯥꯟꯗ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯜꯂꯕ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯌꯦꯡꯖꯒꯦ ꯄꯤꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯁꯨꯗꯣꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯝꯌꯥꯟꯕꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯔꯦ ꯅꯪꯅ ꯍꯦꯛ ꯄꯥꯅꯒ ꯃꯇꯝꯗ ꯄꯥꯎ ꯇꯧꯒꯗꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯤꯌꯣꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯁꯨꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯨꯛꯂꯛꯅꯕꯅꯤ ꯐꯔꯦ ꯑꯃꯨꯕ ꯌꯣꯝꯅ ꯑꯃꯨꯕ ꯐꯤꯅ ꯌꯣꯝꯁꯤꯜꯂꯤꯕ ꯑꯃꯨꯕ ꯃꯌꯣꯝꯁꯦ ꯅꯪꯅ ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯍꯪꯒꯥꯄꯥꯜ ꯃꯆꯨꯒꯤ ꯃꯌꯣꯝ ꯑꯗꯨꯁꯨ ꯅꯪꯅ ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯄꯥꯔꯕꯒꯤ ꯇꯨꯡꯗ ꯅꯍꯥꯛꯅ ꯍꯩꯕ ꯑꯣꯏꯖꯔꯣ ꯇꯧꯒꯗꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯪꯅꯁꯨ ꯋꯥꯁꯛꯈꯤꯕ ꯅꯪꯒꯤ ꯅꯈꯥ ꯊꯥꯕꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯃꯤꯅ ꯈꯨꯠ ꯊꯛꯂꯕꯁꯨ ꯍꯥꯟꯅꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯄꯥꯝꯕꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯇꯧꯔꯛꯇꯅꯕ ꯍꯥꯏꯒꯗꯕꯅꯤ ꯌꯥꯔꯛꯇ꯭ꯔꯒꯅ ꯌꯥꯔꯛꯇꯕꯒꯤ ꯊꯣꯛꯄ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯏꯕꯣ ꯑꯣꯖꯥ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦ ꯑꯃꯗꯤ ꯂꯧꯁꯤꯟꯖꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯀꯩꯗꯧꯅ ꯇꯧꯖꯔꯣꯏ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯨꯝꯗ ꯃꯐꯝ ꯆꯥꯅ ꯑꯃꯨꯛꯀ ꯊꯝꯈꯤꯒꯦ ꯌꯧꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯨꯗꯣ ꯂꯝꯌꯥꯟꯕꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯣꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯣ ꯀꯔꯤꯅꯣ ꯊꯣꯡꯂꯦꯟ ꯂꯥꯛꯄꯗꯣ ꯉꯥꯏꯔꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯃꯌꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯂꯤꯕ꯭ꯔꯣ ꯇꯩꯁꯤꯕꯣ ꯑꯩ ꯀꯣꯕꯤ ꯀꯥꯏꯗꯅ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯃꯍꯩ ꯃꯌꯣꯝꯅꯤꯅ ꯃꯍꯩ ꯃꯌꯣꯝ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯍꯩꯒꯤ ꯃꯍꯩꯅꯣꯕ ꯏꯍꯦ ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯥꯏꯋꯥ ꯃꯟꯇ꯭ꯔ ꯇꯝꯗ ꯆꯠꯂꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤꯗ ꯀꯥꯟꯅꯔꯕ ꯂꯥꯏꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨ ꯄꯥꯔꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯃꯤꯡ ꯆꯠꯄ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯁ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯣꯏꯔꯒ ꯄꯩꯁꯥ ꯐꯪꯕꯒꯤ ꯇꯥꯏꯞꯇ ꯀꯩ ꯀꯥꯟꯗꯕꯗ ꯍꯩꯃꯥ ꯁꯛꯈ꯭ꯔꯦꯅꯦꯍꯦ ꯑꯩ ꯑꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯂꯥꯏꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯅꯤ ꯂꯥꯏꯌꯦꯡꯂꯕꯗꯤ ꯁꯦꯟ ꯐꯪꯂꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒꯁꯨꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯀꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯣꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯍꯪꯒꯥꯄꯥꯜ ꯃꯆꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯍꯥꯟꯅ ꯄꯥꯕ ꯍꯧꯈꯤ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯩ ꯑꯣꯖꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯆꯥꯡꯌꯦꯡ ꯑꯁꯦ ꯆꯠꯊꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯍꯩꯔꯦ ꯀꯩꯅꯣ ꯍꯩꯕ ꯃꯈꯩ ꯍꯩꯔꯦ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄꯗꯨ ꯑꯣꯖꯥꯒ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯂꯥꯏ ꯁꯥꯗꯅꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯨꯗꯣ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯒ ꯆꯥꯛ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯆꯥꯛ ꯂꯧꯊꯔꯒ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯂꯥꯏ ꯊꯥꯖꯤꯟꯕ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯀꯥꯏꯗꯅ ꯙꯝꯀꯥ ꯇꯧꯔꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯃꯊꯪ ꯃꯤ ꯂꯥꯏꯌꯦꯡꯂꯛꯄꯗꯒꯤꯗꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯁꯨꯗꯣ ꯒꯥꯏꯅ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯨꯗꯣ ꯆꯥꯛ ꯆꯥꯅ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯑꯃꯨꯛꯁꯨ ꯅꯣꯛꯊꯣꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯅ
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯖꯦꯗ ꯆꯥꯛ ꯆꯥꯕꯗ ꯐꯥꯎꯕ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯁꯥꯟꯅꯔꯦꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯛꯄ ꯇꯝꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯁꯤꯕꯨ ꯏꯍꯩꯕ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯀꯔꯤ ꯊꯣꯛꯆꯩꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯗꯣ ꯆꯥꯛ ꯆꯥꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯤ ꯀꯕꯤꯇꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯗꯣꯅ ꯆꯥꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯟ ꯈꯝꯖꯤꯜꯂꯒ ꯐꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯜꯗ ꯄꯨꯊꯣꯛꯈꯤ ꯁꯨꯗꯣ ꯃꯍꯥꯛ ꯉꯁꯥꯏꯗꯒꯤ ꯑꯃꯥꯏꯕ ꯂꯝꯖꯥꯟꯕꯒꯤ ꯃꯅꯥꯛꯇꯒ ꯆꯠꯂꯨꯕꯒ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯆꯥꯛꯀ ꯆꯥꯁꯤꯜꯂꯨꯕꯒ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯂꯝ ꯑꯗꯣ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯅꯨꯡꯁꯤꯠꯅ ꯂꯣꯏꯔꯣꯏ ꯁꯤꯠꯄ ꯃꯐꯝ ꯑꯃꯅꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯁꯤꯠꯆꯕꯒꯤ ꯋꯥꯅꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯆꯥꯎꯐꯝ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯑꯍꯜ ꯑꯃ ꯆꯠꯂꯤꯕꯗꯣ ꯁꯨꯗꯣꯅ ꯎꯕꯗꯒꯤ ꯑꯣ ꯑꯍꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯌꯥ ꯉꯥꯡꯅ ꯁꯨꯝ ꯆꯠꯈꯤꯅ ꯇꯧꯔꯤꯁꯤꯗꯤ ꯑꯣ ꯑꯍꯜꯕꯨ ꯃꯅꯥ ꯈꯔ ꯄꯪꯕ꯭ꯔꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯗꯨꯝꯅ ꯀꯧꯔꯒ ꯁꯨꯗꯣꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯕꯤꯗ ꯆꯤꯟꯈꯥꯏꯅ ꯑꯣꯏꯅ ꯑꯥꯏ ꯁꯨꯗꯣ ꯑꯩ ꯅꯪꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯅꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯒꯅꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯒꯅꯨ ꯍꯜꯂꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯅꯍꯥꯛ ꯍꯜꯂꯧꯈꯣ ꯑꯩꯗꯤ ꯆꯠꯂꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯂꯩꯍꯧꯔꯣ ꯁꯨꯗꯣ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯑꯍꯜ ꯑꯗꯨꯗꯤ ꯀꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯨꯗꯣꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯗ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯂꯨꯔꯣꯏ ꯅꯥꯄꯣꯝ ꯍꯥꯟꯅ ꯍꯥꯏꯊꯈ꯭ꯔꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯀꯨꯝꯊꯈꯤ ꯑꯣ ꯀꯨꯝꯊꯈꯤꯕ ꯅꯠꯇꯦ ꯀꯥꯈꯠꯈꯤꯕꯅꯤ ꯆꯨꯝꯃꯤ ꯀꯥꯈꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯈꯣꯡꯗ ꯂꯦꯞꯂꯒ ꯑꯣꯖꯥꯕꯨ ꯇꯥꯟꯅꯖꯕꯗ ꯑꯣꯖꯥꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯂꯩꯍꯧꯈꯣꯗꯅ ꯍꯥꯏꯍꯧ ꯑꯣꯖꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯗꯣ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯁꯥꯏꯀꯜ ꯍꯝꯕꯔꯗꯣ ꯏꯟꯊꯣꯔꯛꯂꯒ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯥꯏꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯡꯊꯤꯜꯗ ꯍꯜꯂꯛꯂꯦ ꯆꯥꯛ ꯆꯈꯣꯃꯨꯛ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯛꯑꯒ ꯆꯠꯀꯅꯤ ꯑꯩꯅ ꯈꯣꯡ ꯄꯥꯜꯂꯤꯕꯁꯦ ꯆꯠꯅꯕꯅꯤ ꯆꯠꯇ꯭ꯔꯕꯗꯤ ꯈꯣꯡ ꯄꯥꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ ꯍꯥꯏ ꯑꯩꯅ ꯆꯠꯄ ꯊꯕꯛꯇꯅꯦ ꯑꯗꯨ ꯍꯥꯟꯅꯁꯨ ꯄꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯑꯁ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯍꯤꯡꯈꯣꯜ ꯁꯝꯕꯟꯒ ꯑꯃꯨꯛꯇꯣꯏꯕ ꯎꯃꯪꯗꯧꯅ ꯁꯣꯡꯖꯜꯂꯦ ꯑꯗꯨꯒ ꯇꯥꯃꯣꯅ ꯀꯨꯌꯦꯠꯇ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯁꯦꯡꯗꯣꯛꯅꯕ ꯊꯕꯛ ꯇꯧꯔꯛꯂꯒꯗꯕꯅꯤꯅꯦ ꯐꯔꯦ ꯅꯪ ꯏꯁꯧ ꯉꯥꯏꯍꯥꯛ ꯂꯥꯡꯖꯍꯧꯈꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯩꯃꯥ ꯑꯩꯉꯣꯟꯗꯒꯤ ꯏꯁꯧ ꯂꯥꯡꯕꯤꯔ ꯇꯥꯍꯜꯂꯗꯅ ꯅꯠꯇꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯏꯁꯧ ꯂꯥꯡꯍꯧꯈꯣ ꯍꯥꯏꯕꯗꯨꯗ ꯂꯥꯡꯉꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯁꯤꯗꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯨꯗꯣꯅ ꯆꯠꯈꯤꯕꯗꯣ ꯀꯕꯤꯇꯥ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯣ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯂꯝꯌꯥꯟꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝ ꯑꯃꯅ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯃꯗꯤ ꯁꯪꯒꯣꯏꯗꯅ ꯀꯣꯛ ꯀꯔꯤꯅꯣꯃ ꯁꯥꯔꯤꯕꯗꯨꯗ ꯁꯨꯗꯣ ꯏꯄꯥ ꯄꯥꯛꯀꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯒ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯝꯌꯥꯟꯕꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯥ ꯁꯨꯗꯣ ꯅꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯥꯕꯨꯡ ꯂꯝꯌꯥꯟꯕꯗꯣ ꯉꯁꯥꯏ ꯇꯥ ꯁꯨꯗꯣꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯕꯨꯡꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯁꯣꯔ ꯐꯨꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯕꯅꯤ ꯑꯗꯒꯤ ꯑꯗꯨꯃꯛ ꯍꯟꯊꯔꯛꯈꯤꯗ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕ ꯁꯤꯔꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯗ ꯍꯪꯒꯅꯤ ꯑꯩꯒꯤ ꯅꯨꯡꯊꯤꯜꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯣꯖꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯟꯅꯔꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯂꯩꯍꯧ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯨꯗꯣ ꯂꯝꯌꯥꯟꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯪꯇꯣꯡ ꯇꯣꯡꯊꯔꯛꯄꯒꯨꯝ ꯃꯉꯣꯟꯗ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ
matam adu sudona kananone amuk cycle maning tongisina asumna khallaga mahakna cycle adugi maning lomda yengtholugo matamdadi kana amata leiramdi masidagidi sudona tarok ledanga sidi tarok leba khangli thana dubudi ngasai ozana takpi khiba lewa mantra sing adugu ai amutang changyeng tongni yengsira oide he lai changdina ba lewa ma ozana takhi badu madu hana amutang solaga yenge asomna khallaga sudona lai tin changdina ba lewa mantra ma mahaki khwakta soli arduga mahakna mahaki masa amadi mamaida nan thajari adumna tawdagi di ma ki cycle ado khangyang yangki aduga mahakna tung odokna jinu matamdari musin muba karano khangthaba miyo yama lambi gi mapanda leplaga lehori bado sudona uki madu ubuda sudona tonga khoba mina suwana thori ba cycle sigi maning daga tong tharpa sadana o tonga kho asumna laruga sudu nok noktuna mayum lomda yoksilaki ngase di maha ngarang harwai gi batogumna aphinga phai oina thong hangu haidri yamna ingna tapna hai taribra mama na taribro thong se hangu ne asumna hairakpadagi kavitana karino da ngahan makhai gi amuk toba ara akhangna raga chelak pakhi bang haktani ngasina ingna tapna amuk kaukli basina asumna ngang do thong do hangtu I aduga karino ngahan makhai di amuk toba thongle lan lak bodong na koilaw no raga chelak padi ngasi di othona mong hadana lak pikre ai masini ne asum tarokhi kani noma ge asum nokning basu pharokhi kani ai ama haibadu oirabari ne lai nai gi tung inarakpani adu boina lewa mantra khara solaga aina manaw homda da khupa ga sena pa longna sechan bani mare jagi di mase udu ungle hairaga as yare stopiro adu wari ne gaina ori parida ba sakar sila o sak sai lurabadi aina ngang si mangoda di phagi wede khalmani tawbuti aisu masu khara ya uramale oza amai ba leitraga aina sak sab oide asibagi da asang mai koina waga da natti sikhrabadi sikhrai ai koisu nongmana traga nongmadi sodina sirakhi ga dawri bani adubo oza mai bana haibi ramba amadi takpi ramba pautak matungina ai thabak paikhat taba yadi masi ai hingsimadi lairik singase mathang karino haibaduma maro lama pathok taba yarre asumna khallaga sudo sakchang nomda laklei aduga kavita makoyani chak chaminari matam aduta kavitana tathanupa phangi ima ki bapamda rek tamanbagi leithokre do aikhoi ani khatang jum masida leibasi bawdane sakse nongutane saminaba phangdrabani nungthil khara yawda nungang khara yawda haima adu ngasi yawre kaidok saibanu aisune isanupa da kaurani kari gini na yo ithina chak chaba nungai ti khangapro isi nathanda sak chaba nungai tragana ai ngai ramudana makhoi tamang ngai roni adigi kaidorani chak chari hairani idhana dam saba kai kan dorige tampu ngai raga sumini dusu aya do bangang korubdi yaroi aina tawdori bathabak singasiga angang leirabadi yaroi ko aima kari amuk tawdino lai channel ke haibidi bro sanaga dori bani mama nang sukhangedana yum masida tattana dungdang chaliba surot perek lauriba amati mina ngarang wari sanaraga chakibage makona chingba tari pase nangsu khangledana masi punama kanagomba miyu yamana tamnana troklibani mau sana aikoina angang waringai matamda asiguma thabakte amukta phawa torkhiri ima babung lai khidro matung dagidi hingkol sambal se mulhong nabagi damakta kanagomba kharana putpret lai thadilakli madogini aina madong ngathok nabagi damakta aina amaiba tangkibasi haujikti ai khara makhai di haidara maramaduna imung ase tawliba khudimagasi ai ngathok lagadabani ni mamanungbo ajengo haina ringa sida maning dongga dung chakhribasi as hui weramgani da ai hui weramlabadi hui na naheba amadi sor sauna honbagi makol tarotro khongda su khonglamgani ai kandawani adu khangna su laithokanu ko pare haujikti numidang matham thengjilaklabani na tumnanaba tausi ko aduga ngasi hingsimadi ai tumlaroi lari khara pagadaba lei tawrisi yengni metric tharamdai gi lari pa badu ngai leba tawdido hoi ri metric tharamdai haigera tuyep tharamdai haigera hainingba haijero
asumna mati manawdo ware sanarabagi tungda kabitadi tumlage haiduna adumak phamung changchillaga tungkhre masidagi di suboldi larik singa do mathang hangdoktuna kari manungda idibano haibado khangningbagi mayaina adumak jengduna leiri matamdo asum haujin khibana ahingi punga mamuk tasillaklei matam aduda sudori aduki matik hairabani matam aduda sudona ai haiba mai singsi amutang jengning khrada yang thoke re he adudi karamna yengani masida hariba niyomchi chap chanana tawrage aduga aikhoi gi ibung asida put pe thadilakliba tamna halib misagasi kanano haibudu yeng thoklagi aigi chanupa na pungkak chorokpa matam adaidagi troklibasi chanupa pokhri hingkol sambalasi gi dhara munaroi khangbadagi ichanupa asibu loisanaba kerak ni makhoi hona khiba pukri da kauthaba hingkol gi matonda thoroklaga usati kadaba mapala lephanba ngasidi khangdoklagi khanggani do asumna khallaga sudona omit mana uisinduna mapalangda thoroklei aduga mahana mafam ama chana thamlabagi tungda mahana laitin kaya khoyamduna makhoi imung asida tawriba se karino haitna yengthoklage khaladana mamitta lajon khara solaga khubakta solaga mamitta nanthai adumna tawrobagi tungda mahana mamit ado tapna pangthroklaga yum lomde jenglakpadadi sudodo khangpre khangni ais karino siri yang khraba tinbul laimu mayam amana aikhoi gi yum thakta kuja chatuna layana siri yum sibu mafam amadagi mafam amada chongduna kya da laina kidena sanariba yum thaptagi ama chongthakre yum makhadagi ama chongkhakre asamna sudona yingduna leiringai mahanga leiriba maikai adomda laimu ama asuma sum changselai madu ubada sudona changselakano nang seina phadana ubajani aina saurabadi kaya mathong charoi hei adumna haidaba phawda laimu ado asuma sum changselaklaga sudogi manakta leplari matamadu sudona sor saunu holaga hayu karigino nang ai inakta changsilaklibadi kari pami adumna hairupa adutta amuba do ikhang khnotana phung launa kairaga mangkri sudo sor sangno hondoklaga mahaki yumlomde jengakpadadi kanasu leiramdri masidegi sudona mamai phat leisilaklaga lewa mantra singado solaga mahaki tawriba thabuk ado loiselage hayeng oina khara yenglage khaladuna mahanga losinna ba laknara i adumna tawu matamda sudona pakhatman khiba amadi mahaki yumda leiriba song phanura sanariba tinmul laimu singado urubadagi thakat khibana mahakna lailu chambada sijinnakadaba laiwan singado mapung phana sonba ngamlamdi adubu mahakna kabak solubagi tungda mahak ado mana sanariba laising ki polam jam punamak loisillaga imulomda parap changakhi adumna tawduna sudo mahaki kada sang matamdadi mahaki nupi kabita phamungda yantharaga phamlaga leirami madada sudona kaidoroi nangna but saribro adumna hanglubuda kabitana tamuna hojik tawribodo lai sanaribra haidura hangi matam aduda sudona chumi adubu aina tawriba sidi lai kokthoklaga sanabagi adugumba thabl abdo natiko imung hasida aikhoi gi yumge koibada karam lai leiriba gai beto yengnabagi damakta torombani fare potha jaruro ado kai lai legeba haima adu khanga nang wanthara sige haibro chang kari kandabda nupi yangang na asumna haramlaga sudo magi kada sangkhri aduga tumthanabagi damak sem sakhi kabita su jangsellaktuna atumak tumnakhri mathangi ayukni sudo do ayuk nganta hogatuna phimaron sechen chasellaga masamu punamak sengdoklaba matungda amaiba khoibi hoigi mayumda lakli asum lakpana hojikti sudo do amaiba khoibi hoigi mayum jorokle matam aduda sudona khoibi hoigi sumanga leplaga yum sibu oza amaiba khoibi hoigi yum oibirabra oza amaiba khoibi lebidabro asumna kauba aduda khoibi ki machanupa do thabak chanabagi tholokpaga mapa chanaduna thingnari matam aduda sudona ibunga noigi babung khoibi leitabro lai khibugum tawbane kawroga yengbiyu karinu ne koromgi kolomgi ga haigi ibunga ta kawmudana as noi dum hayna jawda babung ga kya mai chande asum naram laga chakhiba du ta sudona khangi yum masida khoibira tawba thabakta
ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯣꯅ ꯀꯟꯅ ꯀꯟꯅ ꯈꯣꯏꯕꯤꯕꯨ ꯀꯧꯏ ꯈꯣꯏꯕꯤꯗꯣ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯁꯨꯗꯣ ꯎꯕꯗ ꯈꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯁꯨꯗꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩ ꯎꯔꯒ ꯅꯠꯇꯦ ꯎ ꯃꯥꯡꯒꯣꯜ ꯎꯅꯕꯗꯧꯅ ꯏꯃꯨꯡꯗ ꯍꯟꯖꯤꯟꯈꯤꯒꯦ ꯇꯧꯔꯤꯗꯨꯕꯣ ꯑꯦꯔꯥ ꯅꯠꯇꯦꯗ ꯑꯩꯗꯣ ꯌꯥꯍꯧꯔꯛꯄꯒꯤ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯏꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯁꯨꯗꯣ ꯉꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯉꯥꯏꯔꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯁꯨꯗꯣꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤꯡ ꯑꯗꯣ ꯂꯣꯏꯁꯟ ꯇꯥꯁꯟꯅꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯅꯠꯇ꯭ꯔꯒꯅ ꯈꯣꯏꯕꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯗꯦ ꯁꯨꯗꯣꯅ ꯈꯜꯂꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯉꯟꯈ꯭ꯔꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯏꯕꯤꯗꯣ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯤ ꯇꯞꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯌꯦꯡꯒꯗꯕꯅꯣ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯗꯣꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯕꯤꯔꯛꯂꯤꯕꯗꯨ ꯇꯧꯕꯤꯔꯛꯂꯒꯅꯨ ꯑꯩ ꯃꯗꯨ ꯍꯥꯏꯒꯦ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯤꯡꯊ ꯊꯠꯆꯅꯤꯍꯦ ꯑꯗꯨꯝꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯕꯤꯅ ꯀꯔꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯁꯥꯗꯅ ꯍꯤꯡꯊꯠ ꯊꯠꯄ ꯀꯥꯏꯅ ꯍꯣꯏ ꯅꯪꯒꯨꯝꯕ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯃꯥꯏꯕ ꯈꯣꯏꯕꯤ ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ ꯇꯧꯕꯤꯔꯣꯏꯗ ꯑꯣꯖꯥ ꯈꯣꯏꯕꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛ ꯀꯥꯏꯅ ꯌꯦꯠꯅ ꯐꯧ ꯉꯝꯃꯣꯏꯗꯕꯗꯨꯗ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯈꯪꯂꯝꯃꯣꯏ ꯍꯩꯔꯝꯃꯣꯏꯗꯅ ꯈꯟꯕꯤꯕ꯭ꯔꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯨꯗꯣ ꯍꯥꯏꯕ ꯃꯤ ꯃꯆꯥ ꯅꯪꯅ ꯑꯃꯥꯏꯕ ꯈꯔ ꯌꯦꯡꯂꯨꯔꯒ ꯑꯍꯩꯕ ꯁꯥꯔꯤꯕꯗꯨ ꯇꯧ ꯑꯩ ꯏꯁꯥꯃꯛꯁꯤ ꯑꯃꯥꯏꯕꯅꯤꯀꯣ ꯑꯃꯥꯏꯕ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯑꯣꯡꯗ ꯇꯥꯏꯁꯤꯟꯅꯔꯛꯂꯕꯗꯤ ꯃꯗꯣ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯚꯥꯞ ꯇꯥꯎꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯊꯥꯔꯛꯄ ꯂꯥꯏꯁꯤꯡꯗꯨ ꯑꯩꯅ ꯈꯔ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯪꯗꯕ ꯇꯥꯔꯦ ꯑꯃꯥꯏꯕꯅ ꯀꯔꯝꯕꯅꯣ ꯃꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯧꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯑꯃꯥꯏꯕꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯩꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯏꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯨꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯍꯜꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯁꯤꯜ ꯂꯥꯡꯂꯤ ꯑꯗꯨꯒ ꯃꯩ ꯊꯥꯅꯕ ꯁꯤꯡ ꯑꯀꯪꯕ ꯈꯔꯁꯨ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯍꯥꯡ ꯃꯆꯥ ꯑꯃꯗꯁꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯕ ꯌꯥꯕ ꯂꯩꯔꯪ ꯃꯆꯥ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯀꯔꯤꯅꯣ ꯊꯕꯛ ꯈꯔꯁꯨ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯅꯥꯒꯤ ꯖꯩꯒ ꯇꯧꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯈꯪꯉꯣꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯟꯅꯅꯕꯅꯤ ꯐꯅꯕꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯌꯨꯝ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯄ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯔꯛꯄ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯇꯧꯔꯛꯇꯅꯕ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯏꯗꯅ ꯖꯩꯒ ꯇꯧꯊꯣꯛꯄꯤꯒꯦꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯅ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯄ ꯃꯥꯏꯕꯅꯦ ꯀꯥꯏꯅ ꯇꯝꯁꯤꯜꯂꯨꯔꯒ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛ ꯌꯦꯡꯗꯦꯀꯣ ꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯈꯤꯕꯗꯨꯗ ꯁꯨꯗꯣꯗꯣ ꯄꯤꯡ ꯍꯦꯛ ꯂꯥꯎꯔ ꯃꯥꯜꯂꯤ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯀꯥꯏꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯁꯨꯗꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯈꯣꯏꯕꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯁꯨꯗꯣꯒꯤ ꯃꯌꯨꯝꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯉꯁꯤ ꯑꯁꯤꯃ ꯁꯨꯗꯣꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯨꯗꯣꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯂꯦꯞꯂꯒꯦ ꯈꯜꯂꯗꯨꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯏꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕ ꯁꯨꯗꯣꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯁꯤꯡ ꯑꯀꯪꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯩꯔꯪ ꯑꯗꯨꯗ ꯊꯥꯒꯠꯇꯨꯅ ꯃꯩ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯪ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ
ꯈꯣꯏꯕꯤꯅ ꯊꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯁꯨꯗꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯒ ꯖꯩꯒ ꯇꯧꯕ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯗꯣꯒꯤ ꯂꯣꯏꯅꯕꯤ ꯀꯕꯤꯇꯥꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯃꯥꯡꯈ꯭ꯔꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯂꯥꯏ ꯁꯥꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯗꯨꯝꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯎꯕ ꯃꯌꯥꯝ ꯑꯃꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯀꯕꯤꯇꯥꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯃꯩꯉꯥꯟ ꯑꯃꯁꯨ ꯂꯩꯔꯒ ꯑꯃꯨꯕ ꯃꯌꯥꯝ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤꯕꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯊꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯑꯩꯅꯗꯤ ꯂꯥꯏꯊꯣꯛꯂꯨꯔꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯆꯪꯉꯨꯕ ꯌꯥꯔꯔꯣꯏ ꯑꯩ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯕꯤꯇꯥ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯗꯣ ꯂꯥꯛꯂꯤꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯊꯪ ꯍꯥꯏꯔꯤ ꯅꯈꯣꯏꯗ ꯌꯥꯊꯪ ꯇꯧꯔꯛꯂꯤꯕ ꯑꯃꯥꯏꯕ ꯈꯣꯏꯕꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯕ ꯆꯥꯛꯊꯛ ꯑꯗꯨꯗꯒꯤ ꯍꯦꯟꯀꯠꯅ ꯅꯈꯣꯏꯗ ꯑꯩꯅ ꯆꯥꯛꯊꯥꯛ ꯈꯔ ꯉꯁꯤ ꯄꯤꯔꯒꯦ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯑꯃꯥꯏꯕꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏꯒꯤꯁꯨ ꯆꯥꯛꯊꯥꯛ ꯑꯃꯨꯛ ꯂꯧꯔꯒꯦ ꯍꯥꯏꯔꯒ ꯅꯈꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯅꯈꯣꯏꯅ ꯏꯜꯂꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯟꯕ ꯊꯣꯛꯂꯕꯗꯤ ꯑꯃꯥꯏꯕ ꯁꯨꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯤ ꯈꯪꯉꯨꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯛꯊꯥꯛꯁꯤꯡ ꯑꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯈꯣꯏꯕꯤꯗꯒꯤꯁꯨ ꯆꯥꯛꯊꯥꯛ ꯇꯥꯜꯂꯨ ꯑꯗꯨꯝꯅ ꯆꯥꯛꯊꯥꯛ ꯑꯅꯤ ꯐꯪꯂꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨꯀꯣ ꯆꯠꯂꯨ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯑꯃꯥꯏꯕ ꯈꯣꯏꯕꯤꯗꯨ ꯃꯩꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯗꯕꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯁꯨꯗꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯁꯨꯗꯣꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯒ꯭ꯔꯥꯃꯨ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯣꯏꯅꯃꯛ ꯃꯥꯡꯅꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯁꯨꯗꯣꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯈꯣꯏꯕꯤꯗꯣ ꯃꯍꯥꯛꯁꯨ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯀꯌꯥ ꯑꯃ ꯇꯧꯔꯗꯨꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯀꯔꯤꯅꯣꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯤꯟꯊꯥ ꯑꯗꯨ ꯄꯥꯡꯉꯝꯗꯅ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥ ꯑꯁꯨꯝꯅ ꯍꯦꯛ ꯀꯧꯁꯤꯟꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯃꯨ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯌꯨꯝꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯗꯝ ꯂꯥꯎꯅ ꯊꯣꯝꯖꯤꯟꯕ ꯑꯗꯨꯗ ꯈꯣꯏꯕꯤ ꯇꯩꯁꯤꯡꯅ ꯆꯅꯥ ꯐꯪꯅꯗꯨꯅ ꯍꯤꯛ ꯍꯥꯏꯗꯨꯅ ꯁꯣꯔ ꯐꯨꯡꯒꯠꯇꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯂꯥꯏꯃꯨ ꯑꯃꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯂꯒ ꯐꯛꯂꯥꯡ ꯑꯗꯨꯒ ꯄꯥꯅꯅ ꯒꯤꯔꯤ ꯏꯟꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯧꯔꯤ ꯆꯔꯝ ꯃꯦꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯈꯔ ꯑꯗꯣ ꯃꯈꯨꯠꯅ ꯀꯜꯂꯒ ꯃꯁꯥꯗ ꯈꯤꯛꯇꯣꯛꯆꯩ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯛꯄ ꯄꯥꯏꯕ ꯉꯝꯗꯕꯗꯒꯤ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯕꯗꯨ ꯎꯔꯒ ꯈꯣꯏꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯤꯕꯅꯣ ꯅꯈꯣꯏ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯛꯂꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯔꯒ ꯆꯠꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯕꯤꯅ ꯀꯔꯤ ꯑꯩꯉꯣꯟꯗꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯑꯗꯨꯗꯨꯒ ꯆꯥꯛꯊꯥꯛ ꯑꯃꯨꯛꯁꯨ ꯇꯥꯜꯂꯤ ꯅꯈꯣꯏꯗꯤ ꯆꯥꯛꯊꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯦꯀꯨꯞ ꯑꯗꯣ ꯃꯩ ꯑꯗꯨꯗ ꯕꯪ ꯍꯧꯍꯟꯗꯨꯅ ꯃꯩ ꯆꯥꯛꯈꯠꯍꯜꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯥꯟꯈ꯭ꯔꯕꯁꯨ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯈꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯅ ꯇꯥꯜꯂꯛꯄꯒꯤꯗꯃꯛ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯏꯕꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯦꯠꯂꯝ ꯀꯥꯎꯔꯝꯕ ꯆꯤꯡꯂꯝꯕꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯇꯥꯅ ꯋꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯅꯥꯁꯣꯟꯅꯅ ꯅꯥꯍꯦꯗꯨꯅ ꯆꯪꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯣꯏꯕꯤꯗꯣ ꯑꯃꯥꯏꯕ ꯁꯨꯗꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯔꯣ ꯉꯔꯥꯡ ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯑꯅꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯦꯞꯅꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯁꯨꯗꯣꯅ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯆꯥꯛꯊꯥꯛ ꯄꯤꯈꯤꯗꯤ ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯃꯤꯀꯨꯞ ꯊꯥꯗꯨꯅ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯗꯣꯅ ꯅꯍꯥꯛ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗ ꯍꯩꯖꯔꯕꯁꯨ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯇꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯈꯪꯗꯦ ꯃꯔꯝ ꯑꯗꯨ ꯅꯍꯥꯛ ꯑꯋꯥꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯨ ꯉꯔꯥꯡ ꯅꯪꯅ ꯋꯥꯈꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯀꯠꯅ ꯋꯥꯔꯒꯅꯤ ꯃꯗꯨ ꯋꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏ ꯍꯦꯛ ꯎꯕꯒ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯔꯒ ꯆꯠꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯕꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯈꯨꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯨꯔꯥ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯤꯜꯂꯨꯕ ꯂꯥꯏ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯝꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯈꯣꯏꯕꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯨꯗꯣꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯝꯖꯔꯨꯕ ꯃꯍꯩꯒꯤ ꯃꯄꯥꯟꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯣꯛꯂꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ ꯑꯃꯗꯤ ꯍꯔꯥꯎꯖꯈꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯗꯁꯨ ꯇꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯥꯏꯕꯁꯦ ꯍꯩꯗꯤ ꯍꯩꯕ ꯆꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯕꯥꯔꯣ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯨꯔꯨꯡ ꯌꯦꯡꯒꯨꯟꯗ ꯒꯨꯗꯨꯡ ꯆꯦꯟꯕ ꯈꯨꯔꯣ ꯈꯣꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯈꯣꯏꯕꯤꯅ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯍꯧꯒꯠꯇꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯆꯥꯛꯊꯥꯛꯁꯤꯡ ꯑꯁꯦ ꯄꯤꯊꯣꯛꯂꯒ ꯍꯜꯍꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯉꯝꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯛꯄꯗꯗꯤ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯨꯟꯗꯨꯅ ꯂꯧꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏꯁꯟꯐꯝ ꯑꯗꯨ ꯇꯝꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯕꯤꯅ ꯉꯥ ꯉꯁꯤ ꯍꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯈꯣꯏꯕꯤꯕꯨ ꯑꯃꯗꯃꯨꯛ ꯄꯥꯏꯔꯒ ꯂꯪ ꯇꯞ ꯇꯥꯅ ꯃꯈꯩ ꯐꯨꯕꯤꯔꯛꯂꯤ ꯃꯗꯨ ꯅꯠꯇꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤꯗ ꯑꯁꯣꯝꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯈꯥꯗ ꯊꯕꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯥꯏꯅꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠ 6-7ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯕ ꯉꯔꯥꯡꯁꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈꯤꯕꯅꯤ ꯑꯃꯥꯏꯕꯅꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯄꯨ ꯊꯥꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯇꯠꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ ꯅꯨꯃꯤꯠ 9-8 ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥꯏ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯍꯟꯐꯝꯗ ꯍꯜꯍꯟꯒꯗꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯂꯦ ꯑꯃꯥꯏꯕ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯆꯠꯅꯈ꯭ꯔꯦ ꯈꯣꯏꯕꯤꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯏꯕꯤ ꯁꯟ ꯁꯥꯕꯣꯏ ꯀꯔꯤꯕꯣꯏ ꯑꯃꯗꯃꯨꯛ ꯄꯥꯏ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6 ꯁꯨꯔꯛꯄꯗ ꯑꯃꯥꯏꯕ ꯈꯣꯏꯕꯤꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌా ꯇꯧꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯥꯏ ꯈꯥꯏꯗꯣꯛꯅꯕ ꯑꯃꯗꯤ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯈꯤꯗꯦ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯄꯥꯝꯕ ꯆꯥꯛꯊꯥꯛ ꯑꯗꯣ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯨꯌꯥ ꯌꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯥꯏꯕ ꯈꯣꯏꯕꯤꯅ ꯑꯃꯥꯏꯕ ꯁꯨꯗꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯀꯌꯥ ꯂꯩ ꯃꯗꯣ ꯐꯥꯛꯂꯒ ꯌꯦꯡꯂꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯃꯊꯪ ꯐꯥꯛꯇꯨꯅ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯂꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯁꯨꯗꯣꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤꯒꯤ ꯌꯥꯝꯂꯕ ꯃꯥꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯈꯤ ꯇꯧꯕꯇꯕꯨ ꯑꯃꯥꯏꯕ ꯈꯣꯏꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯆꯠꯈꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯃꯇꯝꯁꯦ ꯁꯨꯞꯅꯒꯤ ꯆꯍꯤ 1.5 ꯉꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯕꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯊꯥꯖꯤꯜꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯅꯕ ꯁꯤꯜꯂꯨꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯏꯃꯨꯡ ꯃꯥꯡ ꯇꯥꯛꯅꯅꯕ ꯁꯤꯜꯂꯨꯕ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯈꯣꯏꯕꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ ꯑꯗꯨꯒ ꯁꯨꯗꯣꯕꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ